Wari asi hingliba miyoi amatada atamnana izakiba natjade. Masida manaba lairabasu madu coincidence ni haina khanbiyu. Luhongbagi mafam adu aduki matik mi yami. Tilliba miyam adusu angakpani. Adubudi karigidi yamma. Achaw asangi imungda thokpa thaudoknabo. Yenglu khuding fazaba ngakta oibana sima soi hainingai amatta fawba hek yaude. Lairiba miyamduna koisiliba mamtop aduda borgi famfamda famliba bor adugi ngaksamda kaina aduna makutta pairiba ningthizana lenglaba angauba machugi kundo paring aduna huklaktuna amuk bor aduna kaina aduda amuk hoktuna asumna luhongbagi chatnariba niyom kaya adu fajana lusiladuna kaina su borgi mayum tanna thilakle pungna numidangi nipan taraklabada kaina thilakpa miyam adusu mahai mayumda hanaki haujukti ka adugi manungda chanu angangba fijetna leitingduna famlaga leiri tomthin nganbasu kagi thongdu hanglaga leiriba famung aduda changsilai madu ubada chanu koiraunarabi mitsna ani duna taru tomthin nganbabu yinglaktuna kaurai yambo wahai adu hek hairakpaga tomthin nganbana chanu bu famungda namsinduna chanu gi manakong mayada hairai sigi luhongbasidi just contract aidi nangi thamogi langda kaidawnungdadi thura asi haiduna usittabagi minok amasu nokfet tawri laurakliba announce aduda chanu ngahak plan manungda uirubadu gyan lai aduga masadusu sor asangba matang hondoklaga machindasu sole mangoira male asi haina tarakadabagi lairiba pirang marik singadu tarakpa nangdringai teithoktuna amukasu machinda sole khaluranu ba sigi wakhalse chahi amatangdi ngaireduna masigi chahi ahumgi contract marriage na loigadaba asi hairingai makut yetta pairiba phone aduda message ki vibrate ama lai aduda chanu su hinglubani horen nakubok na nibok na lairiba yum adugi geta aibungaira from Saurayambung asumna message adu yenglaba matungda maithongda karigumba nuaitaba sauningba nokningba haraubagi mami amatta fawba uttana adumag phone adu makutta paiduna plane aduna taramdaida uriba kaya adu window dagi yengli numidangi pung 3 taba matama aduda chanu magi mane makuna lairiba magi na mapuroibagi asengba mayum oiriba adugi gate ta leptuna makutta phone adusu metlaga karigumba ama yengduna ngasai hairakibagi matung inna ngairibani tanja aduda masa yam nanba black car ama chanugi mamangda khabnare adu fawba chanu gari aduda yingakte gari adugi driver adusu prap kumlaktuna maning sitki thonga do hanglai tomthin nganbasu masadu black color gi formal coat amadi khudangdana loiski silver machugi gari ama masamna tentak laga mapop kaida khai kumlai aduga gate to gi mamangda lebliba chanu gi manakta jangsinduna chanu na pairiba phone adu tap launa munduna chanu na lamba phangduna bahaina makut adu mathakta thangatli chanu su phone yenglambadu tap launa munkibaduda yengkhalai maduda ure thamanga mu urudraba mahaki mapuroiba aduda maha machinga manatonga samjinaduna munkhiba phone adu launa hotnaduna harai report ama yengamadi amta piro chanu na haijai haibagi wani tomthin nganbadi tabidana makut namana wangna thangatuna amadi makut namana chanubu makhwang mapada kolaga chingchinduna
manakong mayada taplapna hairi. Nang aigi nupi natro, ha? Aduna, nang imung amagi nupina chatkadaba chapchaba role adulo. Adumna taunari gate manung lomdagi Benuna mi langmagi makhol tabada hairi. Nakhoibu laklabrani bema. Hairiba adu tabada tomthinganba amadi chanu chap leptuna ningthijana anidu gate mamai lesilaktuna lepli. Benusu gate hangdorakpani. Aduda machanupa amadi mamauna nokmi leplambaduda hairi. Hai, chango. Ngairabani ne nakhoi ani bana pana. Lao. Asi haiduna Benu mamai leiduna changki. Tomthinganbasu change tawbani. Aduda chanuna ngaikho haida makhutuna tomthinganbada khuchappi amana chapsilai. Aduda tomthinganbasu namanduna mamaidu leithoktuna mamit khakne yinghaklaga hairi. Mase ima ipana leiribi yumni yam haunagumsi. Asi haiduna tomthinganba manungda gamgam changki. Chanusu saurangnana matung inaduna lai. Makhoi anina tawribase karino. Matam kuina urudabagi tomthinganbana chanubu miss tawbugira. Natraga chanuna tomthinganbabu miss tawbugira. Hangningli mafam aduda hawriba upal wapal amadi nongdolda thokliba thajama haknasu. Yumyai ka aduda chawre makutta ayuki paper ama paiduna asawba safamda kadugi lairiba sofa aduda famde lakliba machanupa amadi mamau bubada chawrel mamittu kharap machanupa da yingduna makutta pairiba paper adu magi mamangda thariba table aduda hauna thamduna machada yengo haina sign tawraga sauna hai ipagi tomthinganba yengo karino nang tawrise ha karino banang tawrise morning ki paper Kangleipak Express ki headline ta amuba mukna chawna mayek lana iri RK tomthinganba Chairman of RK Finance Company ga Manipur lamda asigi maming leiraba actress Pinky ga mari lenaramne tomthinganba su uribani paper aduda iriba headlines adu ubada mahag na chungdana mapada adumak hairi. What's wrong, Babu? Paper asi paraba natro. Chawrel machagi mataw aduda sauna. Machung pangnay daba saini mase. Asi haina mamawda amu onsinduna hairi. Imo ibima. Nang se makinupi natra. Karigi na puroy babu yangshin magamdena. Asukui na chahi ani hena yumpalaga karigi isu yaude. Karigumba isu uram labade. Khara makhaide gyan taroidra napure base hairakliba wadu chanu asawba ama fawba yaudana nofetawna hairi babo masidi aranba pawni maramdi misingse aranba paw yam sandokpa kanmani aduga mana aigi ipuroibagi thamoinungda leiriba mahak adudi matam chuppagi punsisigi oina aihakna oirini babo asi haina amu wakhalda sukhalli masigi saurasina aiba amu chahenba masakse khikide tomthinganbasu chanuna mapada hariba wadugi mateng pangsilai mane babu aigi thamoida latliside aigi nusibi chanune hairakliba waduda benuna nokmi tawna hairi ho phare ado ngasidi sida laikro aduga hayengdo mohallo chanu manemna hariba waduda nokfet tawi aduda tomthinganbana chanugi nakomayada tumina chirol tawrai yam thi adumaina nolokono nokningdradi chanusu mamitu paitak kinglai asumna pung adu haukhibana numidangi pung 10 taraklaba matamni room aduda lairiba dressing table adugi mamangda chanu famduna masamadu hate tomthinganbasu room aduda changaklami adu ubada chanuna masamadu hana hairi ngasidi sofa da tumo nang
ꯑꯗꯨꯒ ꯑꯩꯅ ꯐꯃꯨꯡꯗ ꯇꯨꯝꯃꯅꯤ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯇꯣꯝꯊꯤꯟꯉꯥꯟꯕ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯀꯔꯤꯝꯅꯅ ꯆꯅꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯐꯃꯨꯡꯁꯤꯗ ꯇꯨꯝꯅꯤ ꯑꯗꯨꯒ ꯅꯪꯅ ꯁꯣꯐꯥꯗ ꯑꯗꯨ ꯇꯥꯕꯗ ꯆꯅꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯇꯣꯝꯊꯤꯟꯉꯥꯟꯕꯕꯨ ꯆꯤꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯅ ꯆꯤꯡꯂꯤꯉꯩ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯆꯅꯨꯕꯨ ꯐꯃꯨꯡꯗ ꯂꯥꯛꯇꯅ ꯆꯤꯡꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯅ ꯆꯅꯨꯒꯤ ꯃꯥꯏꯊꯣꯡ ꯃꯄꯥꯗ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ 이반이 시다 오이나 tumba taban 소파다 tumba taladi 하이락리바 와드다 자누 사우나 tomthinganbabu laktana kaukthorei maduda tomthinganbasu famung makhada longna taki as ayo ahing adu khara khatna khara waina tawduna losinki ayuki pung taret tarakpa matami maksinba mata yaudaba ahangba tiyada tarang thokliba numit adusu masek mangal naina thokli yum adugi leiriba housemate kayasu magi thabakta pukning lupna tawnari amadi yum adugi second floor da leiriba chakum aduda thariba dining table aduda chaurel benu tomthinganba madi chanu ikoi na famduda breakfast chari chanu na mapuroibada tumina chirol tawi ngarang ahing kamdauge aina khangmadadi kaya kaidawdeda asi haina mane maku tani khangna tumina nokfe tawje maduda tomthinganbasu tumina hairake tawringai mapa chaurelna wanganglami mathang gaina tariba paw adugumba hek tabada kaya jugo chara aduga wafam amana nauna sagatkiba singjamaigi anauba yum aduda chatnaba tawrona khoyeni chanu sukhumlaklami babu aina dum senaragadabane haujiktedi hana dumaina amuk tawrori asi haina chanu mapukningda sukhalli aina haibasu suklo lobira adubu sanariba wariduda pakhum amata pida tomthinganba fuk hogatuna makhong adu thangba howe madu ubada chaurel macha nupana usitre haina khanduna mahak sauna hairaklami hoi nang kai chalino ha aina haise tadruna tomthinganbasu mapana haibaduda mahak sumamaidu khitang leithoraklaga hairaki pabung na hujukta yum anaubaduda move tawrodaine adugi move taw chatlin asi hairamduna mapagi pakhumta da thoki maduda chanusu prap hogatuna mane makuda thuna wa khara chana hairami pabu imasi yamungdi aina dum senarage wabirurana asi haina mahaksu mapan yaukri asum lakpana makoina hana leiramba kaisampatkiduda laktuna gate aduda tomthinganbagi black car adu khamlare ngasidi driver su yaude aduna tomthinganba madi chanu makoi ani khakni gari aduda laklibadu aduga makoi ani ma kumaktuna gate ki mamangda leplaraduna tomthinganba manung hutna chanuda mamituna pairap yinglaklaga hairai nang na ngasi hatu ai tuina raise ai ki room da kari taruge nang ha hairiba waduda chanu noksinaduna hairai kaisi tawdeda asi haina makoi ani imungda changai makoi ani na imung changakpada tomthinganbagi mapot machi singado amata leiramdabaduda chanu da yinglaga hairaklami oi aigi poche singdude chanu sunoksinaraga dum hairai aina nang halaroidaba mandana storage room da loithamkraba tomthinganba sauna aina isa fresh oiruraga tholakpada hanagi mafamda poche singdo leiramdraba ningsingba fani aise yumsigi mapuni haibada waduda chanu karimnana makhut yetna hai tawbugi mawungda thangatuna hairi I know welcome back home my roommate asi haiduna mahaksu leihawi tomthinganbasu mamai leiduna magi room tamna changki chanu storage room adutagi
ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯊꯪ ꯊꯥꯡꯗꯣꯛꯇꯨꯅ ꯃꯆꯤꯟꯗꯁꯨ ꯁꯥꯎꯔꯪꯅꯅ ꯁꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯁꯧꯔꯥꯁꯦ ꯄꯨꯔꯥ ꯃꯍꯤꯛꯅꯤ ꯍꯥꯏꯁꯤꯅꯤ, ꯑꯩꯅ ꯃꯍꯤꯛ꯫ ꯉꯥꯡꯗꯅ ꯊꯕꯛ ꯇꯧꯔꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯊꯤꯟꯉꯥꯟꯕ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯃꯁꯥꯗꯨ ꯁꯋꯔꯒꯤ ꯃꯈꯥꯗ ꯂꯦꯞꯇꯨꯅ ꯉꯁꯥꯏ ꯆꯅꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯏ꯫ I know, welcome back home, my roommate. ꯃꯍꯥꯛꯀꯤ ꯔꯨꯝꯃꯦꯠ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯇꯣꯝꯊꯤꯟꯉꯥꯟꯕꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯐ꯭ꯔꯦꯁ ꯑꯣꯏꯔꯨꯔꯒ ꯁꯤꯝꯄꯜ ꯇꯤ ꯁꯔꯠ ꯑꯃꯒ ꯀꯇꯟꯒꯤ ꯄꯦꯟꯠ ꯑꯃꯒ ꯁꯦꯠꯇꯨꯅ ꯃꯈꯥꯗ ꯀꯨꯝꯃꯛꯄꯗ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯅꯤꯡꯊꯤꯖꯅ ꯁꯦꯝꯗꯨꯅ ꯊꯝꯃꯝꯕꯗꯨꯗ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯂꯥꯝꯅꯩ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯄꯗ ꯆꯅꯨ ꯃꯈꯨꯠꯇ ꯐꯥꯏꯜ ꯑꯃꯒ ꯄꯦꯟ ꯑꯃꯒ ꯑꯃꯗꯤ ꯃꯅꯥꯛꯇꯅ ꯀꯞ ꯅꯨꯗꯜꯁꯇꯨ ꯃꯥꯒꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯊꯝꯗꯨꯅ ꯃꯍꯥꯛꯁꯨ ꯐꯝꯂꯤ꯫ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯆꯅꯨ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯔꯣ ꯅꯪꯅ ꯉꯍꯥꯟꯈꯩ ꯆꯥꯔꯤꯁꯦ, ꯗꯤꯟꯅꯔ ꯑꯣꯏꯅ? ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯆꯅꯨ ꯌꯦꯡꯊꯣꯔꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯑꯍꯣꯏ, ꯃꯥꯅꯦ꯫ ꯁꯤꯅ ꯂꯥꯏꯁꯨ ꯂꯥꯏꯕ, ꯑꯗꯣ ꯅꯪꯁꯨ ꯆꯥꯅꯤꯡꯉꯗꯤ ꯐ꯭ꯔꯤꯖꯇ ꯂꯩꯕꯅꯤ, ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯆꯥꯎ꯫ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯆꯥꯅꯤꯡꯗꯦ, ꯑꯗꯨꯅ ꯑꯩꯒꯤ ꯂꯟꯆ ꯁꯦꯝꯂꯛꯑꯣ꯫ ꯆꯅꯨꯁꯨ ꯋꯥꯗꯨꯗ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯪꯅ ꯍꯦꯟꯅ ꯑꯩꯕꯨ ꯋꯥꯍꯟꯗꯣꯔꯦ꯫ ꯅꯪꯕꯨ ꯎꯗ꯭ꯔꯣ ꯆꯥꯛꯈꯨꯝꯁꯤꯗ ꯀꯔꯤ ꯊꯣꯡꯅꯤꯡꯉꯥꯏꯕꯨ ꯂꯩꯒꯦ? ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯑꯃꯨꯛꯇꯪ ꯆꯥꯛꯈꯨꯝ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯂꯩꯔꯨꯔꯁꯤ꯫ ꯌꯥꯔꯦ, ꯑꯩ ꯑꯗꯨꯝ ꯂꯩꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯅꯨ ꯊꯣꯛꯈꯤ꯫ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯆꯅꯨꯅ ꯊꯣꯛꯈꯤꯕꯗ ꯃꯥꯅ ꯄꯥꯏꯔꯝꯂꯤꯕ ꯐꯥꯏꯜ ꯑꯗꯨ ꯇꯦꯕꯜꯗ ꯂꯩꯕꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯁꯣꯐꯥꯗꯨꯗ ꯐꯝꯊꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯆꯅꯨꯒꯤ ꯐꯥꯏꯜꯗꯨ ꯌꯦꯡꯉꯤ꯫ ꯕꯖꯥꯔꯗ ꯆꯅꯨ ꯃꯥꯒꯤ ꯀꯥꯔꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯍꯥꯏꯔꯒ ꯃꯐꯝ ꯆꯥꯅ ꯄꯥꯔꯛ ꯇꯧꯍꯜꯂꯒ ꯃꯍꯥꯛꯀ ꯄꯨꯟꯅ ꯗ꯭ꯔꯥꯏꯚꯔꯗꯨꯒ ꯀꯨꯝꯃꯤꯟꯅꯔꯛꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯅꯕ ꯍꯥꯏꯅ ꯄꯣꯠ ꯑꯣꯡꯕꯤ ꯃꯔꯛꯇ ꯆꯪꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯔꯗꯨꯅ ꯃꯍꯥꯛꯁꯨ ꯄꯨꯟꯅ ꯗ꯭ꯔꯥꯏꯚꯔꯗꯨꯒ ꯑꯃꯨꯛ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯐꯥꯏꯜ ꯌꯦꯡꯉꯝꯕꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯦꯟ ꯗꯣꯔꯗꯨꯗꯒꯤ ꯗꯣꯔꯕꯦꯜꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯊꯣꯡꯗꯨꯕꯨ ꯍꯥꯡꯂꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯌꯥꯝꯅ ꯃꯤꯠ ꯅꯥꯏ꯫ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ, ꯍꯦꯌꯔ ꯁ꯭ꯇꯥꯏꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯅꯗꯦ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟꯉꯥꯟꯕ ꯗꯥꯏꯒꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯤ ꯂꯥꯛꯂꯤꯕꯗꯨ ꯋꯥ ꯉꯥꯡꯗ꯭ꯔꯕ ꯌꯥꯗꯗꯨꯅ ꯍꯥꯏꯅꯤꯡꯗꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯪꯉꯣ꯫ ꯄꯤꯡꯀꯤꯁꯨ ꯃꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗꯨ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯇꯣꯝꯊꯤꯟꯉꯥꯟꯕ ꯑꯃꯨꯛ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯉꯁꯥꯏ ꯆꯅꯨꯒꯤ ꯐꯥꯏꯜ ꯑꯗꯨ ꯌꯦꯡꯉꯤ꯫ ꯃꯗꯨꯗꯒꯤ ꯄꯤꯡꯀꯤꯁꯨ ꯇꯣꯝꯊꯤꯟꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯐꯝꯖꯤꯟꯗꯨꯅ ꯃꯈꯨꯠ ꯃꯁꯥꯗꯨꯅ ꯃꯤꯒꯤ ꯃꯈꯨꯠꯇ ꯅꯥꯟꯗꯨꯅ ꯇꯣꯝꯊꯤꯟꯉꯥꯟꯕꯕꯨ ꯃꯥꯅ ꯁꯨꯝꯍꯠꯅꯕ ꯇꯧꯔꯤ꯫ ꯑꯗꯨꯒ ꯃꯄꯥ ꯆꯥꯟꯅꯅ ꯕꯖꯥꯔꯗ ꯃꯅꯥ ꯃꯁꯤꯡ ꯂꯩ ꯆꯠꯈꯤꯕ ꯆꯅꯨꯁꯨ ꯂꯥꯛꯇꯨꯅ ꯃꯦꯟ ꯗꯣꯔ ꯑꯗꯨ ꯔꯤꯡ ꯈꯤꯡꯒꯦ ꯇꯧꯕꯒ ꯗꯣꯔ ꯑꯗꯨ ꯂꯣꯜꯂꯝꯗꯕꯗꯨꯗ ꯃꯍꯥꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗꯗꯤ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯃꯍꯥꯛ ꯌꯦꯡꯁꯤꯟꯅꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯠꯂꯤ꯫ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯆꯅꯨ ꯍꯜꯂꯛꯂꯦ ꯈꯪꯂꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯥ? ꯆꯅꯨꯁꯨ ꯍꯟꯅ ꯌꯦꯡꯗ ꯍꯥꯏꯅ ꯈꯨꯝꯂꯝꯗꯨꯅ ꯆꯥꯛꯈꯨꯝꯗ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯊꯝꯕ ꯆꯪꯈꯤ꯫ ꯃꯗꯨ ꯊꯝꯂꯨꯔꯒ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗ ꯄꯤꯡꯀꯤꯅ ꯇꯣꯝꯊꯤꯟꯉꯥꯟꯕꯗ ꯀꯣꯟꯗꯅꯒ ꯇꯧꯕꯗꯨꯗ ꯃꯍꯥꯛ ꯄꯤꯡ ꯂꯥꯎꯈꯤꯗꯨꯅ ꯄ꯭ꯔꯞ ꯇꯣꯝꯊꯤꯟꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯄꯥꯏꯔꯤꯕ ꯃꯥꯒꯤ ꯐꯥꯏꯜꯗꯨ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯤ꯫ ꯃꯗꯨ ꯎꯕꯗ